ngasi ai karigumba khara lebak miyam da sindokchage mamangda manipur gi huzik chathariba irang si haurakpada aina news clip ki interview amada Arambai Tengol amadi Maitai Pulsi hogi thabak tawgi mawong si RSS ka manai aduga moina militancy infused away anuba makhalgi organization sing si lakpasina haiba conflict si yam hena violent ro heli hedana aina haigi madugi statement do ai withdraw tawjage Arambai Tengol amadi Maitai Pulsi karino haiba ai matamduda moi chapchaba ai masak khangde aduga adugi matungda aina haigiba statement da asoiba masu yaugi madudi Imphal Valley da church sama bhawba stand tawdre haidana madusu lali Nagagi church me amang ngasi baw stand tawi madu aina Manipur da laitaba amadi mapandagi pau tadana madugi potu aina haibada khaitan aswengam yaugre haiba potse ai ngasi Manipur ki public ta amadi aina nganglibada aranba yaugibasingdu ai isana madu soidre hedana ai haijeri